ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯃꯒꯦꯀꯣ. ꯂꯩꯅꯥꯗꯣ ꯑꯣꯏꯅꯅ ꯇꯜꯂꯦ ꯊꯝꯒꯅꯨ. ꯑꯗꯨꯝ ꯄꯥꯏꯌꯣꯕ. ꯍꯣꯏ ꯍꯣꯏ ꯇꯨꯝꯃꯣ ꯇꯨꯝꯃꯣ. ꯇꯥꯃꯣ ꯏꯁꯩ ꯁꯛꯄꯤꯌꯣ. ꯑꯗꯨꯒ ꯇꯨꯝꯕ ꯊꯦꯝꯕꯤꯌꯣ. ꯑꯩ ꯇꯨꯝꯒꯦ. ꯂꯣꯌꯣꯝꯕꯗꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯗꯨꯅ ꯉꯁꯤꯗꯤꯕ. ꯍꯣꯏ ꯍꯣꯏ ꯁꯛ ꯇꯥꯔꯦꯗꯅ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯕꯣ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯦ ꯅꯪꯇꯕꯨ ꯊꯃꯣꯏꯅꯨꯡꯗ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯅ ꯑꯩꯒꯤ ꯂꯦꯞꯇ꯭ꯔꯤꯐꯥꯎ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯦ ꯅꯪꯇꯕꯨ ꯊꯃꯣꯏꯅꯨꯡꯗ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯅ ꯑꯩꯒꯤ ꯂꯦꯞꯇ꯭ꯔꯤꯐꯥꯎ 이론농다 룹실라가 탐닝래 그나수 우다나바 낭부 눅시자바 그나나 슈헬로 아이나 낭부 눅시바다기 ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯅꯥꯒꯤ ꯃꯕꯨꯡ ꯑꯅꯤꯜꯅ ꯃꯆꯟꯅꯨꯄꯤ ꯂꯩꯅꯥꯕꯨ ꯀꯧꯔꯤ. ꯕꯦꯃꯥ ꯕꯦꯃꯥ. ꯃꯕꯨꯡꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯩꯅꯥꯁꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯨꯝꯂꯛꯏ. ꯇꯥꯔꯦ ꯇꯥꯃꯣ. ꯂꯩꯅꯥꯗꯣ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯅꯪꯕꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯗ꯭ꯔꯕ ꯅꯪꯕꯣ? ꯐꯔꯦꯁꯦ ꯇꯥꯃꯣꯅꯦ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯊꯣꯛꯇꯣꯏꯅꯤ. ꯑꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ. ꯉꯁꯤ ꯇꯥꯃꯣꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯀꯅꯤ. ꯃꯥꯒꯤꯁꯨ ꯆꯥꯛꯇꯣ ꯍꯥꯞꯄꯣ. ꯑꯗꯨꯒ ꯏꯟꯁꯥꯡꯗꯣ ꯑꯩ ꯂꯩꯔꯛꯑꯒꯦ. ꯑꯗꯨꯕꯨꯗꯤ ꯌꯦꯡꯂꯨꯒꯦ. ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯤ ꯑꯃꯈꯛ ꯆꯥꯛ ꯀꯧꯔꯤꯗꯦ? ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯥꯜꯂꯤꯀꯣ ꯃꯑꯣꯡꯒꯁꯦ. ꯑꯗꯨꯏ ꯅꯠꯇꯦꯗ. ꯃꯥꯗꯤ ꯀꯨꯏꯔꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕ. ꯀꯨꯏꯗ꯭ꯔꯤꯌꯦ ꯊꯣꯛꯂꯛꯄ. ꯑꯗꯨꯗ ꯆꯥꯛ ꯑꯃꯨꯛꯇꯪ ꯄꯤꯖꯒꯦ ꯇꯧꯕꯅꯤꯗ. ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯀꯥꯟꯗꯁꯨ ꯑꯩꯒꯤ ꯇꯤꯡ ꯌꯥꯝ ꯇꯧꯔꯛꯄ ꯃꯔꯨꯞꯅꯤ. ꯑꯗꯨꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯄꯨꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯄꯤꯖꯒꯦꯅ ꯇꯧꯕꯅꯤꯗ. ꯑꯣ ꯈꯜꯂꯤꯅꯦ ꯑꯩꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ. ꯌꯥꯔꯤꯁꯦ ꯌꯥꯔꯤꯁꯦ ꯇꯣꯛꯑꯣ. ꯑꯗꯣ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯅꯣ ꯍꯥꯏꯗꯣ ꯌꯦꯡꯉꯨꯔꯁꯨ. ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ. ꯆꯠꯂꯤꯉꯩꯗꯅꯦ ꯄꯨꯟꯅ ꯂꯩꯔꯛꯇꯣꯏꯅꯤ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯗꯣ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ. ꯑꯗꯨꯒ ꯑꯋꯥꯠꯄꯗꯣ ꯌꯦꯡꯗꯨꯅ ꯍꯥꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯅꯤꯜ ꯑꯗꯣ ꯀꯩꯊꯦꯜꯗ ꯊꯣꯛꯈ꯭ꯔꯦ. ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯔꯦꯟ ꯑꯗꯨꯁꯨ ꯑꯅꯤꯜꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏ. ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯅꯤꯜ ꯑꯅꯤꯜ ꯏꯇꯥꯎ ꯑꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯜ ꯑꯗꯨꯕꯨ ꯀꯧꯔꯤ. ꯑꯗꯨꯕꯨ ꯑꯅꯤꯜꯒꯤ ꯃꯍꯨꯠꯇ ꯂꯩꯅꯥ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ. ꯀꯅꯥ? ꯄꯨꯔꯦꯟ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯗꯤ ꯇꯧꯈ꯭ꯔꯦ. ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ. ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯣꯝꯕꯣ? ꯄꯨꯔꯦꯟꯗꯣ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯀꯩꯅꯣꯅꯦ ꯑꯩ ꯁꯤ ꯀꯩꯅꯣꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯂꯩꯅꯥ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯉꯥꯎꯔꯖꯥꯠꯂꯣ? ꯃꯑꯣꯡ ꯑꯃꯅꯤꯅꯦ. ꯀꯩꯅꯣꯒꯤ ꯌꯨꯝ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯩꯅꯥꯗꯣ ꯄꯨꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯌꯥꯝꯕ ꯁꯤꯗꯤ ꯀꯩꯅꯣꯒꯤ ꯌꯨꯝ ꯅꯠꯇꯤꯌꯦ. ꯁꯤꯗꯤ ꯃꯩꯇꯩ ꯌꯨꯝꯅꯦ. ꯑꯗꯣ ꯀꯩꯅꯣꯒꯤ ꯌꯨꯝꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯤꯌꯦ. ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯏꯀꯥꯏꯕ ꯑꯃꯕꯨ ꯌꯥꯎꯔꯦ. ꯃꯁꯥ ꯑꯗꯨ ꯐꯖꯅ ꯅꯣꯔꯃꯦꯜ ꯑꯣꯏꯍꯜꯂꯒ ꯅꯨꯄꯥ ꯃꯥꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ. ꯑꯩꯁꯦ ꯃꯔꯨꯞ ꯑꯅꯤꯜꯒꯤ ꯃꯔꯨꯞꯅꯦ. ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ. ꯑꯗꯨꯅ ꯌꯨꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯅꯤ. ꯂꯥꯟꯅ ꯂꯧ ꯌꯥꯗꯦꯀꯣ? ꯂꯩꯅꯥꯗꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯣ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯆꯨꯝꯃꯦ ꯌꯨꯝꯁꯤꯅꯦ ꯇꯥꯃꯣ ꯑꯅꯤꯜꯒꯤ ꯌꯨꯝꯅꯦ. ꯑꯩꯅ ꯃꯆꯟ. ꯑꯍꯣ ꯑꯗꯣ ꯑꯅꯤꯜꯗꯤ? ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯌꯦ. ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯅꯦꯅ. ꯑꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯒꯦ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯅꯤꯜ ꯑꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ. ꯃꯥꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯄꯨꯔꯦꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯑꯅꯤꯜꯗꯣ ꯑꯥꯔꯀꯦ ꯂꯥꯛꯑꯃꯦꯅ. ꯄꯨꯔꯦꯟ ꯇꯥꯔꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯦ. ꯁꯨꯝ ꯍꯩꯔꯥ ꯀꯩꯀꯥꯁꯦ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ. ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯕꯅꯤꯅ ꯁꯥ ꯁꯦꯝꯃꯨꯔꯁꯤ. ꯏꯁ ꯁꯥꯁꯦ ꯁꯦꯝꯂꯛꯑꯒꯦ ꯍꯥꯏꯔꯛꯇꯧꯒ ꯃꯥꯜꯂꯦ. ꯑꯗꯨꯒ ꯁꯦꯝꯃꯨꯔꯁꯤ ꯍꯥꯏꯔꯛꯏꯅꯦ. ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯐꯖꯅꯗꯤ ꯇꯟꯕꯖꯥꯠꯅꯤꯀꯣ.
ꯑꯥꯔ ꯀꯦ ꯉꯥꯡꯖꯅꯤꯡꯕ ꯂꯥꯎ ꯌꯥꯔꯦ ꯁꯥꯁꯨ ꯅꯪꯅꯅꯤ ꯊꯣꯡꯗꯣꯏꯁꯦ ꯅꯪꯅ ꯊꯣꯡꯕ ꯃꯍꯥꯎ ꯑꯗꯨꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯇꯥꯏ ꯅꯨꯡꯉꯥꯏꯕꯅꯦ ꯗꯦꯜꯂꯤꯗ ꯂꯩꯔꯤꯀꯥꯟꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯁ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇ ꯌꯥꯝ ꯃꯤꯁ ꯇꯧꯏꯗ ꯑꯃꯨꯛ ꯍꯜꯂꯛꯑꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯊꯤꯔꯣ 이슈 우닝이 신어부 그이노 목도에바 눅싯 꿍꿍이네. ꯆꯨꯝꯗ꯭ꯔꯣ ꯆꯍꯤꯗꯣ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯌꯦ ꯃꯥꯙꯕꯇꯤ ꯆꯍꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯀꯝꯗꯧꯒꯦ ꯑꯩꯅ ꯑꯩꯅꯤꯅ ꯅꯪꯅ ꯅꯪꯅꯤꯅ ꯃꯥꯟꯅꯕ꯭ꯔꯥ ꯑꯩꯒ ꯅꯪꯒ ꯌꯥꯔꯤꯁꯤ ꯇꯣꯛꯑꯁꯦ ꯁꯥꯁꯦ ꯀꯛꯂꯣ ꯑꯗꯨꯒ ꯃꯅꯨꯡꯁꯥꯁꯦ ꯁꯦꯝꯂꯛꯀꯦ ꯁꯦꯟꯇꯔꯗ ꯁꯨꯝ ꯁꯦꯝꯂꯛꯄ ꯌꯥꯕꯁꯦ ꯁꯦꯜ ꯄꯥꯝꯃꯨꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯁ ꯅꯪꯗꯤ ꯂꯩꯔꯝꯅꯤꯁꯨ ꯈꯟꯗꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯁꯦꯝꯂꯨꯒꯦ ꯇꯧꯕ ꯑꯗꯩ ꯏꯟꯁꯥꯡꯗꯣ ꯅꯪꯅꯁꯨ ꯊꯣꯡꯗꯣꯏꯅꯤꯅ ꯌꯥꯔꯤꯁꯤꯇꯣ ꯁꯦꯝꯃꯒꯦ ꯄꯨꯊꯣꯔꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯊꯣꯡꯅꯕ ꯍꯧꯈ꯭ꯔꯦ ꯂꯩꯅꯥꯅ ꯌꯥꯝꯕꯨꯡꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯑꯩꯗꯤ ꯄꯨꯛꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ ꯄꯨꯔꯦꯟꯗꯣ ꯅꯐꯦꯠ ꯇꯧꯅ ꯍꯥꯎꯅꯝꯂꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯃꯅꯝꯅꯣ ꯌꯥꯝꯕꯨꯡ ꯍꯥꯎꯅꯝꯅꯤ ꯍꯥꯎꯅꯝ ꯑꯩꯗꯤ ꯃꯅꯝꯁꯦ ꯇꯥꯕꯗꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯌꯥꯝꯕꯨꯡ ꯃꯍꯥꯎ ꯌꯦꯡꯒꯦ 이전보 ꯀꯩ ꯆꯥꯅꯤꯡꯒꯦ ꯌꯥꯝꯕꯨꯡ ꯑꯩꯗꯤ ꯃꯀꯜꯒ ꯃꯈꯣꯡ ꯑꯃꯒꯅ ꯌꯥꯔꯅꯤ ꯇꯦꯁꯀꯤ ꯑꯣꯏꯅ ꯑꯗꯨꯗꯤ ꯄꯨꯈꯝꯗꯣ ꯑꯝꯇ ꯄꯤꯔꯣ ꯀꯣꯊꯕꯤꯔꯒꯦ ꯍꯣꯏ ꯌꯥꯝꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯅ ꯄ꯭ꯂꯦꯠ ꯑꯃ ꯅꯨꯄꯥꯗꯨꯗ ꯄꯤꯁꯜꯂꯤ ꯄꯨꯔꯦꯟ ꯑꯗꯨꯁꯨ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯧꯔꯒ ꯅꯨꯄꯤ ꯃꯥꯅ ꯄꯥꯝꯖꯕ ꯑꯗꯨ ꯍꯥꯞꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ 이전 ꯅꯣꯏ ꯇꯥꯃꯣꯗꯤ ꯂꯩꯅꯥꯗꯨ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯏꯕ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯧꯔꯒ ꯌꯥꯝꯕꯨꯡ ꯇꯥꯃꯣꯗꯤ ꯗꯨꯀꯥꯟꯗ ꯆꯠꯂꯝꯅꯤꯌꯦ ꯌꯨꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯤꯟ ꯀꯩꯀꯩꯗꯣ ꯃꯦꯠꯅꯤ ꯍꯥꯏꯔꯝꯕꯅꯦ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯀꯃꯥꯏ ꯇꯧꯒꯦ ꯄꯥ ꯀꯩꯅꯣ ꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯆꯞ ꯆꯥꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯤꯜ ꯑꯗꯨꯁꯨ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯦꯃꯥ ꯅꯪꯗꯤ ꯍꯦꯛꯇ ꯍꯧꯔꯝꯃꯦꯅ ꯑꯁ ꯇꯥꯃꯣ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤꯉꯣ ꯌꯥꯝꯕꯨꯡꯁꯦ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦ ꯕꯦꯃꯥ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯂꯩꯅꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄ꯭ꯂꯦꯠ ꯑꯗꯨ ꯄꯥꯏꯔꯒ ꯑꯥꯔꯒꯦ ꯅꯪ ꯍꯩꯅꯒꯗ꯭ꯔꯣ ꯄꯨꯔꯦꯜꯗꯣ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯅꯣ ꯍꯩꯅꯒꯗ꯭ꯔꯕꯣ ꯀꯩ ꯍꯥꯏꯅꯤꯡꯂꯤꯅꯣ ꯅꯪꯒꯤꯗꯣ ꯑꯁ ꯂꯣꯀꯦꯜꯅꯤ ꯄꯨꯔꯛꯏꯁꯦ ꯅꯪ ꯍꯩꯅꯒꯗ꯭ꯔꯕ ꯄꯨꯔꯦꯜꯁꯨ ꯋꯥꯈꯜ ꯇꯥꯔ ꯃꯥꯜꯂꯦ ꯑꯅꯤꯜꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯀꯌꯥꯝ ꯌꯥꯝꯒꯦ ꯍꯥꯏꯁꯦ ꯌꯥꯝꯕꯗꯤ ꯌꯥꯝꯗꯦꯗ ꯑꯃꯈꯛꯅꯤ ꯍꯩꯅꯩ ꯀꯩꯅꯣ ꯐꯅꯦꯛ ꯃꯆꯨꯝꯕꯨ ꯀꯩꯗꯧ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯏꯟꯖꯥꯡ ꯑꯗꯣ ꯈꯔ ꯀꯣꯊꯔꯒ ꯄꯨꯔꯛꯏꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯏ ꯑꯅꯤꯜꯗꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯥꯏꯔꯛꯏ ꯑꯥꯔꯒꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯄꯦꯟꯅ ꯉꯥꯎꯈꯥꯏꯌꯣꯏꯕꯣ ꯑꯩꯒꯤ ꯌꯨꯝꯗꯤꯅꯦ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯟ ꯅꯪꯒꯤꯁꯨ ꯅꯆꯟꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯪꯒꯤꯁꯨ ꯅꯆꯥꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯒꯤꯁꯨ ꯁꯤꯗꯤ ꯁꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯅꯪꯒꯤ ꯅꯠꯇꯦ ꯊꯛꯐꯥꯎ ꯊꯛꯇ꯭ꯔꯤ ꯉꯥꯎꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯗꯨꯕꯣ ꯍꯦ ꯍꯥꯀꯣꯡ ꯃꯥꯟꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯄꯨꯔꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯑꯅꯤꯜꯗꯤ ꯑꯗꯨꯃꯛ ꯏꯟꯁꯥꯡ ꯊꯣꯡꯐꯝ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ ꯑꯁ ꯑꯩꯗꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯅꯥ ꯑꯗꯣ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯀꯧꯕ ꯂꯥꯛꯏ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯩꯅꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯀꯩꯅꯣꯕ ꯅꯣꯏ ꯇꯧꯏꯁꯦ ꯑꯃꯁꯤꯕꯨ ꯁꯤꯔꯕꯣ ꯌꯥꯗ꯭ꯔꯦ ꯊꯛꯄ ꯍꯦꯟꯃꯟꯗꯅ ꯇꯧꯔꯤꯅꯤ ꯐꯖꯅ ꯉꯥꯎꯔꯦꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯑꯕꯣꯏꯗ ꯆꯠꯈꯤꯌꯦ ꯑꯗꯣ ꯂꯥꯛꯑꯣ ꯌꯥꯝꯕꯨꯡ ꯆꯥꯛ ꯆꯥꯔꯁꯦ ꯑꯃꯗꯣ ꯀꯣꯟꯅ ꯆꯥꯖꯔꯁꯅꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯌꯥꯝꯕꯨꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯤꯜ ꯑꯗꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯋꯥ ꯉꯥꯡꯂꯛꯏ ꯑꯥꯔꯀꯦ ꯅꯪ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯂꯧꯒꯗꯧꯅꯤꯀꯣ ꯀꯩꯒꯨꯝꯕ ꯂꯧꯗ꯭ꯔꯕ ꯅꯪ ꯅꯃꯥꯏꯗꯨꯗ ꯊꯥꯡꯅ ꯌꯥꯟꯗꯧꯅꯤꯅ ꯑꯅꯤꯜ ꯋꯥꯍꯩꯗꯨꯗ ꯑꯅꯤ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯣꯌꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯃꯣ ꯅꯪꯅ ꯆꯦꯜꯂꯁꯤꯗ ꯑꯗꯨꯝ ꯍꯥꯏ ꯅꯪ ꯇꯕꯨ ꯃꯇꯤꯛ ꯆꯥꯋꯣ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯅꯌꯨꯝꯗ ꯂꯥꯛꯑꯗꯧꯅꯤ ꯇꯥꯃꯣꯅ ꯑꯃꯨꯛ ꯆꯦꯟꯗ꯭ꯔꯁꯨ ꯊꯕꯛ ꯍꯥꯏꯕꯨ ꯀꯩꯅꯣ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯊꯕꯛꯅꯤ ꯁꯤꯗꯩ ꯍꯦꯟꯅ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣꯕ
Tamodi kay tabak tawriba, ay di udena. Hay apang biye, sono. Nang adudadi, sono hay jadi ay bukay hayo hay no. He sono maba, nang natakpi ba di kari kay? Is, manoy na sumsila ko yun eh. Pamu ba, yawa pigay seng biwado. Nanayo ay bi ipamda, puktawa thambino do. Kari susing na balayta, jinggoy na biwado, pathaway ba? Kay di away badalong no duna. Kari jing na balay bibagino. Tamba oy ba nahak na, nuza oy bi aibu, jing na paray thamliba. Ontok na wakreda. Nate, sombo kongzong parabaga yawbirak paraba. Tama, ko ngawira. Ngaw deda, kaidaw ngaw doy no. Ngaw niya yaw deda. Layna to amuk ngang bahori. Migi na macha pamu ba. Ngasi koraw nung zagi, tarasak po sindam na bro. Pahay mapukning layta na, pawdam biyo do. Ningol oy bi ipamda. Ay thamagi ko, nang lihaw kigera. Layna to nokpa khang wada wara mali. Khang bangam raduna hauna no thori. Nate, tamo nang bukay daw rehabano. Jisna paday ni nang ba. Nate, nupi dagi hena kanday na. Loyong baso nokmi hari. Adudadi ay ngamdrabado. Loon do khangi hayraso, ang thokpa ngamdi. Haydi bay. Hay se, tamo buchak jaraba. Jari, tumadaw ni. Ay haying di tabak yami. As, tamo di kay tabak lagi ay se. Koy no, layriba tabak mayam se, ay kikok takta loy na taradaw ni ne. Hawzik, baba sonzale. Aduna tabak mayam se, ay natawadoy ni. Ando ay ragana, ay tabak ama tawba ngayro. Kaya amta tawdabida, yung duda maong ni habado, ay ikaya ba? Loyang bastor sang ba mo handok laga? Nang natabak pa ang basidi, ay di karibo hayro niya. Hoy haibadaba ni natra. Tamo na support daw bidra di, ay di kana na support daw niya. Yari sa tumo, tengi. Hawzik sa, yam teng leba, tumo ko. Ado tamo, ngarangi isay da, ang magkasagpiyo. Ay wuto matembiyo ba? Hoy. Ronana, arki ibungo nang bo kamay hay na doy no. Ay ko idiwakan sa kanpa mamakang drene. Purena. Kayo nang hay dobo. Ay diwakan dade. Samanda na. Ima sina nang sa pakang pamse amuk ta hay do halo hay di. Basi bukam daw sa ay no. Ay ko idi ima sige wahangi pawpum pipam kang drene. Kayo na yam hay na de. Tumilay ko amta. Nupi kayo na. Nupi sibu yam na hong mo daw na. Ay na tiri sa wakal tabi ni kangabo. Wakal tabi. Gya laybi. Adugo pangde matam sida. Ronana. Yareda nagi kadang do. Amuk toy ba nang namaro lama. Amada so sikraba kayo kangde hospaw lakde. Samandana. Sibu ay na hay gina hayro. Ima asi namaro nama. Ho doktor. Doktor babu. Ay gilayri. Doktor ki bole jarabo. Ay gidi kanbiro no. Ay ni na. Ay so ay ni kayo no. Asam na wari sana ringay tanja adada puringi ko lai. Hello, ima. Tampado, ipapaka na. Ay bunga, nang pao tajibran he. Purin dungak na. Kay pao no ay siya. Ay di kang din na. Ay di tadi ima. Hay, nang gimarup anin do. Hawsi accident ho inya. Ay imang dani tho iba thawdok to. Nang amuta sa lusomi. Ado ima di. Ay di yam dahale. Oh, pare ima. Ado de ay amuta sa luki. Nasi haraga phone atu kai aduga makhoi marup singda onsalaga hairi ida ei thabam leire aduna chataba yaroi ai amta chaluki asi haira maga puren chakre purena chana anil da phone toba lepte purena kananu phone pai shu yambong ai nei ijan karamba hospital da leido hojikti seja hospital da lei bharit dileram yambong shiorani ahoy Puren wa khara hairaba matungda phone adu thamkhre hospital yona ba haina speed to khana gari du thawkhre Puren gi khanghau da tawrei ba phiba madu uraga Ronald lamadi samanda ingangai amaga yengnei wadi keisu haina de ani ado asamna lakpana Puren ado seja hospital yore anina leiba mafam atomda chenboi kei boi lai Yambo
Puren adu taraduna tung hana yenglei aduga aibu kobro langlen do tapna sangsilaktuna yambong aini khangdrabo aidi laksin magamdre kana oidino as ikai ba mabu yawida lana khano ai ningsing bangam da tawbani adum haibiyo yambong na lai se hausi extend tawkiba anil dogi mali mani ma hausi kri film da leirage karimta pakhat kano operation do aina tawbani hausikti ICU da lekini kare ICU yambong pakhaningai leiti masado yam son khre dugini phane dudi ayum janglukhige ahoi anal ki manak yore leirami bami oi singa do ubada puren wakhal yamna soklami asamna wakhal manglingai puren magi phone do lai puren do tapna hello mi masade ai fau ka wirame kaisu kaide ningsing biaroina ningsing bitrabada bo kana oidino tasena aina nangmu ningsing bangam dabani yambo nangi nusiba matam chupada ngai jakhibi nangi mami da ngausabi aine langlene khangi adude ngasagi do nangoire mani ningsing birak par yengbane adubo ningsing bidre nanglana khano ai tasengna kawbani aduine aina ningsing bangamdre nang adum hairo haido ado yambong ai ngasi so haujik so yambongi pa khungai ri ko asi hairaga phone ado kakre puren ado nofe tawna phone de yengli aduga mamai do yengkhalakpada leirami ba misak sing adogi maithong ado ubada puren nungai phomga khangde haibaduni tapna sangsilaktuna ima doctor na kari hairige kita do nungai da ima kari haigidabano haiba khangdre dawri base kari no ai khalpham khangdre ibungo ai khangdre mama kita adudi wahai singa si hairaga kapthori puren nungai da mama kita bu konsinbi somdana loyombana kaino kayam soino haise tamo ai haiba mama khangde da bema se sida famu wari fazana sasi kishu dawri pakhat kano tamo nande ta maina hariba ai ko ina somda pakhatliba hoi pakhat pam thoi adoirasu wakhando khara tap thawai bani tamo nangdi asmaina tawbinum ko ai yam pakhatle soi khigadra haina bema kayuna nangasi imodari sibo kishu dawriba aina haisine ai kishu dawri nangna wakhal henjina khalleba khangde ai khoi tamo gina han mane asumna tawba aroi su oi jake aduna tamo nang ai bo asumna wahan bi ganu ko ai gi thawai macha na hairabu aina kai gi thawai macha sa kedawai wahan doino nong aina thambi doine ado asapo se saselose adoga yum halase asumna makoi ani so yumda halai halakpagi lambi dane John na makoi ani bu ngai duna leirami loyombana John hikoi sanga musa sunate kharadi wakhal taba pharabra khale loyomba nang sakro leina sidi ai gi horake nate matam sidabo nang napi pharaga lawni haina khaliba nangi kokto ai ngak taba ngamde loyomba matam sa ngamjaba phabra lakpura ama tawraga aigi oining badudi bahewadaba John ado leina gi makhut adu lamai John magi makhut ado loyombagi makhut aduna sat phajali anduga napi angang da karan taraga hingni khali banangdi aina ngasi para ama tambirani loyombana John ado bu phuba hori khaba makhoi so changsilai mafam aduda John makhoi gi miga loyomba matomta ka phunari loyomba ado kharadi soi leina to phum khangda akoiba ado koyeng yengduna mi ubra haina yengli lamhangni na midi kana su leitre loyomba ado John makhoi na phajinduna thamkhre loyomba na thongnaba phana kanna hotnarabasu ma ngamdre
ꯖꯣꯟ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯁꯣꯝꯗꯅ ꯑꯦꯟꯖꯦꯜꯅ ꯂꯥꯡꯂꯦꯟ ꯅꯪ ꯑꯗꯨꯗ ꯀꯩꯝꯇ ꯍꯥꯏꯍꯧꯗ꯭ꯔꯕ ꯃꯤ ꯍꯥꯏꯈ꯭ꯔꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯅ ꯍꯥꯏꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯃꯥꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯁꯦ ꯍꯥꯏꯌꯣꯕ ꯌꯥꯝꯕꯨꯡꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯑꯁ ꯈꯪꯗꯦꯗ ꯃꯥꯒꯤ ꯋꯥꯒ ꯉꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯐꯣꯟꯗꯣ ꯑꯗꯨꯝ ꯁꯠꯀꯛꯑꯦ ꯑꯩꯅ